Leirang! Hey ma, Nani sida kay dormi ba? magi manakta laambani. Madi kanano? Tu, gari chami je. Ashibu kanano? Aiga khangnaba nupaduni ba? Kaino haisibo mana? Nanga khangnay ba se? Gari sama nupa se? Hoi, mane. Asengbagi noi hero ra sibo? Mane mi. Bema, mabuka yam phagra jani. Gari sama nupa se nanga khangnari ne ba? Mane mi. Faraju phatar su nang se saknar ba officer amgi machanu pini ko. Mani kai dawrage. Ai loi khangi kai dawrage. Nushibadabu lairi na khunba leibro. Hoine adubidi chumba. Nang hayang wai ne ningam oi ba. Ai ne loi khangjai. Ado nangi luhongba kuira maroi ne. Kuidre mathang tha da ne. Nang nupadubu esai ne dai. Hoi adumai hai tare. Nangi laibak yam phare da. Ado luhong be paula adabne. Ai chalage ko ibema. Asinu pa sinang bo. Atopa ma yeng ho ko. Nanga yam chanadre he. Ai chalage ko. Hoi hoi. Yeah, nang amtang ata ka pamusi. Leirang lai se, ata thupi rugi. Hujiki dubu kanano. Imana binida. Thaina higher secondary da taminarapane. Oh. Ado, ngasi di chawrono. Ibani unase habado. Phara am tarani ba. Yengo, dukan sisu ibani khatangai re. Nupa amadusu laktre. Aduga gari ahum marisu lakena phone tawsale. Kaisu kaidida. Nangi thaba achinbada ina yeto sharupudi. Unadabana phaida. Ado nang thabak pudi yam chillebu. Larik to kanno hono. Exam do kuidrabane ba. Hona doini. Tasen, ai chakam khati lo selake. Matha kije to ka thok piru lawo. Hoi la age. Taji bandu thokjil lagi na hare. Nang ngai muka. Ai sise matim ta pamu. Ngararoi. Nangi su thabak se tawjaruro. Ai su chatnaba tawrage ba. Hoi dudi chatlo. Phajana nongu na. Hoi. Tasayen, nang kan honadaba yadabani. Matik chaba mi ama oidaba sukya yadabani. Nanna ibu thamoi seng nushirabadi. Honaba lepa yade. Ai pumnamak khangi. Tasayengi thawna pumnamak. High school dagina. Hojik phawba topper oirapa ngaktani. Tasayengna honabada soidana mai pakani. Ado nang thabak pudi yam chillebu. Larik to kanno hono. Exam do kuidrabane ba. Hona doini. Sagi table matha talabi ba. Order copy to pabi ba. Pajare tasanaya. Aigi suspend order jenatro. Mane sa. Sagi se condition khar lu da male. Yaragadi angam tho manakta chatna. Wanom hobuna. Tasanaya. Ai singarang khrang ngawbe hem kramal. Mato karamna aisu firing tawgimno khangawdre. Sarga sa sureska yam kanna mari ne. Ngarang sa. Sarna asaba phathaba ngamdadana. Sargi khulai lo thoga. Mathata ben phar to thokpa. Sar su ngarang di khara hinjana thakchalura male. Sarbu khamthona hona bada. Akhui su awaba mo khara. Dada. Saksa thokna ba tawrase. Tazamanbi. Ai sakjararoige. Leiriba condition sida. Ai chaning taning ba amta phawdene.
ꯅꯪ ꯆꯥꯊꯣꯛꯆꯔꯨꯔꯣ ꯊꯥꯖꯃꯥꯟꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒ ꯌꯥꯅꯕ MLA ꯗꯨꯁꯨ ꯍꯟꯗꯛꯇꯤ ꯚꯣꯠꯁꯨ ꯀꯥꯗ꯭ꯔꯦ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣꯕ ꯑꯩꯈꯣꯏꯅꯤꯅ ꯆꯠꯂꯒ ꯋꯥꯀꯠꯂꯨꯗꯣꯏꯁꯦ ꯗꯗꯥ SPꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯖꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯦꯜ ꯈꯔꯁꯨꯅꯦ ꯄꯨꯔꯒ ꯆꯠꯂꯁꯦ ꯊꯥꯖꯃꯥꯟꯕꯤ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯅꯤ ꯍꯟꯗꯛꯀꯤ SPꯁꯤꯗꯤ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯤꯛꯅꯦ ꯃꯥꯅ ꯆꯠꯂꯤꯁꯦ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ ꯗꯗꯥ ꯅꯪꯕꯨ ꯀꯃꯥꯏꯅ ꯁ꯭ꯇꯦꯁꯟꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯏꯅꯣꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯨꯗ ꯑꯩ ꯈꯔ ꯍꯦꯟꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯗꯗꯥꯅ ꯁꯁꯄꯦꯟꯗ ꯂꯩꯔꯛꯏꯁꯦ ꯅꯨꯃꯤꯠ 4-5 ꯁꯨꯖꯤꯜꯂꯛꯑꯕꯅꯤ SPꯒꯤ ꯃꯅꯥꯛꯇꯨꯗ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯂꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯨꯔꯁꯦ ꯁꯣꯏꯈ꯭ꯔꯦꯅ ꯁꯔꯣꯏꯒꯤꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡꯁꯦ ꯃꯕꯨꯛꯇꯤ ꯐꯩꯅꯦ ꯗꯥꯁꯦ ꯁꯁꯄꯦꯟ ꯆꯠꯆꯔꯁꯨ ꯑꯣꯐꯤꯁꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯔꯦꯁꯄꯦꯛꯀꯁꯨ ꯇꯧꯔꯛꯏ ꯃꯣꯏꯒꯤ ꯁꯟꯇ꯭ꯔꯤꯁꯤꯅ ꯗꯗꯥꯗ ꯁꯥꯔ ꯀꯥꯏꯅ ꯊꯥꯖꯃꯥꯟꯕꯤ ꯑꯦ ꯂꯩꯔꯥꯡ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤꯁꯦ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯃꯥꯜꯂꯦ ꯂꯩꯔꯥꯡ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯅꯪꯕꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤꯔꯕ ꯍꯣꯏ ꯑꯩꯗꯤ ꯅꯪ ꯎꯕꯁꯤꯗ ꯄꯨꯡꯉꯛ ꯎꯔꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯪꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒ ꯑꯩꯉꯣꯟꯗꯒ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯈꯤꯇꯪ ꯅꯨꯄꯥꯗꯣ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯌꯨꯝ ꯄꯥꯜꯂꯣꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯌꯥꯝ ꯋꯥꯔꯦ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯎꯕꯗ ꯑꯩ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯁꯦꯜ ꯇꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯅꯨꯄꯥꯗꯨꯁꯨ ꯀꯥꯔꯋꯥꯁ ꯍꯥꯡꯕꯗꯣ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯪ ꯅꯨꯄꯥꯗꯣ ꯅꯪꯅ ꯃꯤꯒꯤ ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯤꯕꯨ ꯁꯤ ꯅꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯌꯨꯝꯗꯅꯦ ꯗꯨꯀꯥꯟꯂ ꯀꯩꯅꯣꯝꯃ ꯐꯝꯖꯤꯜꯂꯣ ꯅꯪꯅ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯌꯥꯔꯦ ꯁꯦ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ SP ꯁꯥꯏ ꯎꯅꯕ ꯂꯥꯛꯄꯅꯤꯗ ꯁꯥꯔꯗꯨꯕꯨ ꯂꯩꯈꯤꯖꯥꯠꯂꯣ ꯂꯩꯈꯤꯕꯅꯦ ꯑꯝꯇ ꯎꯅꯒꯦ ꯇꯧꯕꯅꯤꯗ ꯅꯪꯅ ꯑꯝꯇ ꯆꯪꯉꯒ ꯄꯥꯎ ꯄꯤꯕꯤꯒꯦꯔꯣ ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯑꯩ ꯅꯣꯏꯒ ꯎꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯀꯩꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅ ꯅꯪꯒ ꯈꯪꯅꯩꯌꯦꯕꯁꯦ ꯒꯥꯔꯤ ꯆꯥꯝꯕ ꯅꯨꯄꯥꯁꯦ 이베마 아시 누구아시 낭보 아또빠 아마 얘기행하고 난가 얌 짜나드레 아이 잘라게고 ꯍꯣꯏ 아스 아이는 난 돈으로시가 ꯅꯣꯏꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯨ ꯉꯝꯃꯣꯏ ꯁꯥꯔ ꯎꯅꯕꯒꯤ ꯃꯇꯝ ꯑꯝꯇ ꯄꯤꯕꯤꯌꯨ ꯁꯥꯔ ꯊꯦꯝꯕꯣꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯅꯦꯝ ꯑꯋꯥꯡ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯊꯥꯛ ꯌꯥꯝꯅ ꯈꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯐꯥꯎ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯣꯏ ꯃꯦꯗꯥꯝꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯗꯗꯥ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯗꯤꯅꯦ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯊꯦꯝꯕꯣꯡ ꯂꯩꯇ ꯂꯥꯏꯔ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯅꯈꯣꯏꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯩꯒꯤ ꯃꯥꯡꯁꯤꯗ
ꯁꯛ ꯀꯨꯏꯅ ꯎꯠꯂꯅꯨ ꯊꯦꯝꯕꯨꯡ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯂꯩꯔꯥꯡ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ तसेंगना आई नंबु खंगदबदगी हाइखिबने आईबु सावगनुको आई लाले लेरा सर आई बुमता ngaकपियु सर आई याम सोइग्रे लेरा आई चलुखिगे होय होय अदो दादाना जो हारेदना ऑफिस ता लाओना फनबा माइ सिंजरानी नंगा यावना पुन्ना ऑफिस ता चलुको यानबा माइ तौजनीदा होय ऑफिस तो ओइना चलगे खोय चलुखिगे होय मैडम चचरुखिगे सर चचरुखिगे